State asida handak nong ka hena chubadagi Bishnupur Kakching amadi Imphal West Districta Thengkhang ahumlag ising ichaw thoktuna awaba taraba ngami singda Ncdc dagi lawkhiba loan gi senfam kokpirabadi fagani haina Bishnupur District ki manung chanba Tinungaida Laiba Integrated Pisciculture cum Livestock Farming Cooperative Societies Limited ki President na Mayrakpam Chandras na Fungdorakle Chandras na makatara do na ngami sing na Department of Corporation ge mateng makada Ncdc dagi loan puraga nga yoklakibani nga sing asi yolaga loan singadaba adu ichaw na maram oiraga nga loina chenthokibana loan sing na bahotna bada awaba potlum oiri hiramasida Ncdc na ngami singi loan asi kokpiraga di fagani hairakle loina na Moirang da laiba da Moirang Part 1 Educated Unemployed Pisciculture Cooperative Society Limited Jingnung Soy Kaifa Road ki Secretary A Mangishor na Ncdc ki instruction matungina lakadawriba October thada loan singdok na basem sari adubo lupa crore ma hena sendong fangani haina panaramba adu ichaw na mang takle hairakle Kakching District ke nongmai khongda laiba the Progressive Pedicum Pisciculture Farming Cooperative Society Limited nongmai khong Kakching District ke Secretary Salam joina so society asigi ngami singna Pumlen Pat amadi Arong Pat amadi haujik nga yokliba Laubuk sing ising thumli masina maramoiraga nga yonbagi sendong na loan singani khalamba pumnamak tayonare hairakli Laiba ising ichawsina maram oiraga nga si sijilakpasu toktaba amasung chongbasu toktaba asina maram oiraga akhoi nga machinjak thakpadasu charakhtaba asina maram oiraga akhoi nga si lemam khidara lemam maroidara haiba poche akhoi khanba yamna awaba moire October gi date 5 bagi manung singo haibagi akhoi target amakak lakpaga iroina akhona masi singdongna nabagi yamkana honoring sara sida pansi meter tara rongi changda akhoi ising fugai gidana ayamba nga gi sarukse maximum 80% 90% bagi changse nga se loin thokre basi koi yang kan kanna hona bane dubu koi masi out of control da lagiban maram oraga koi handak lawriba loan sa koi singbagi kanu si upai leitre Ncdc di basa tanajarak padu akoi nga farm sida thadajabani nga gi farm thajabasida ising isauna agak phangna 1 to 3 times saugibana ising pathokidra nga ambata leitre mari lemrok authority na hariba sigumba policy kari doraga kamai toraga ngami singsigi awana tarba kari development paikhat pigadagi haibadu khanna biraga masi tawbi haina haijari